Sahi Kudingi November Tara Mari Asi Indiana Angangi Numit Haiduna Palan Tauduna Lakli. Numit Asida Angang Singi Mamal Amadi Angang Singbu Karamna Laibak Asigi Tungi Punsirolda Punsin Gadagi Haibagi Maru Oibaduda Ning Singduna Tauram Asi Pangtok Pani. India gi Laibak Sinba Tungna School Amadi Atay Angangi Punsigi Samnaba Institution Singda Angang Singa Tona Tinaba Amadi Makoigi Mangam Kaya Saithaba Makoigi Haitoi Singtoi Babu Sakang Biba Kayana Tauram Asigi Mapung Oiba Tabak Tauram Singni. Numit Asi India gi Ahanba Prime Minister Jawaharlal Nehru gi Mapok Numit ni. Taibang Panba Amadi Laibak Animakta Miyamgi Punsi Amadi Punsigi Tangkak Amada Lairiba Mioi Kangbu Amagi Mamal Lep Liba Angangi Numit Asida Jawaharlal Nehru na Angang Singbu Luna Amadi Lumna Lauramba Adubusu Ning Singbani. Laibak Amagi Tungda Oira Kadoriba Masak Maong Asi Ngasi Angang Oiriba Sing Asida Lay. Makoina Laibak Asigi Liklam Adu Puhogadoribani. Ngasi Laibak Asina Yat Iba Poram Amadi Poram Sing Yat Pada Sizinariba Lengak Paki Pomit Sing Asi Tabak Oina Utkadoriba Sidi Ngasi gi Angang Sing Asina Mapung Maray Parak Labam Matam Dane. Adumagna Laibak Amagi Itihas ki Tangkak Sing Asi Matam Changba Kutang Lamjel ni Haina Laway Yai. Adugi Sumatakta Punsigi Nauriba Matam da Lairiba Angang Sing Asigi Pukning Wakal Amadi Punsirol Tambibagi Tangkak ni. Makoi bu karamna socialization piki bage amadi makoi da karamna education piki bage haibasiga makoi na tungda oira kadoriba misak aduga yamna hakting na ba mari ama lainay haibasi kuding magna kangnay. Adunani angang asi karigumbada apet palay kumgumni haiduna hainaribasi. Matam asida thon kiba punsigi yumpam aduna tungda la kadoriba misak adu oira kadoribani. Wapam masi mangda thamlaga Angang Singi Punsi Yek na Bohonabada, Indiana Tongan ba Poram Amadi Tabak Toram Sing Lokolagli. Angang Kudimak Lyric Laisu Henaba Lairiba Mission Program Amadi Makoy da Karamna Lyric Laisu Takadagi Haibagi Top Topa Pedagogy Sing Semgatli. Adudagi Hendoktuna Angang Sing na School Singda Lyric Tamba Karaktabagi Maram Sing Yeng Laga Makoy Loinamak Karam na School Kahangadagi Haina Kalaba Matungda Midday Meal Gumba Scheme Hogdoki. Masimak Sita Hoba Laitana Angang Kudimak Haibadi Mipung Kudimak Lyric Laisu Haiba Mioi Ohenaba Kongtangni. Asumna Atay Samas ka Samnaba Hiram Kayada Angang Singbu Ngakpi Senbinaba Tongan ba Lo Amadi Taurang Kaya Paikatli. Makoigi Haksing Amadi Makoigi Tungi Punsi Sembada Mipung Kudimangna Logodaba Daiti Sing Yatokli. NEP 2020 na Angang Singi Matangda Laibak na Sarkar na Logodaba Daita Asi Amuka Choktok Hale. Hanadi Sahi Taruk Suraba Matamda Angang Sing Asi School Kahanduna Lyric Laisu Tamalambani. Sahi Taruk Sudriba Angang Karadi Tongan ba Institution Singda Tapi Tambibagi Makal Ama Pirami. Madu Laibak Asigi Angang Kudimakta Yawanba Ngamdabada Natana Laibaki Oiba Guideline Ama Punamaki Oina Semlamde. Aduna Makal Maka Kayagi Kenaba Angang Singi Marakta Lairaki. Kenaba Sing Aduna Laibaki Oina Pankatlagliba Humdang Singda Tungda Sasinaba Ngamnabagi Awaba Ma Urakle. Aduna Angang Sing Asi School gi Oiba Larik Tambibagi Mamangdagi School gi Tabak Thoram Singda Konsinduna Yumpam Ton ba Haunaba Honari. Anoba Larik Tambibagi Paring Asina Anoba Mirol Amagi Masak Leblak Kani. Anoba India Amadi Anoba Mi Putok Lakani. Angang Haibasi Punsi Amagi Ahoba Kaktanate Angangda Tungda Lakadariba Matam Amadi Taibang Animaki Subsilaba Saglon Ama Yauri.